Manipur kaknatana Myanmar ga tainana leiriba state singi namkhai sing asida refugee na masing yamna changlakpagi yamna chawraba maru oiba maram asi free movement regime on Myanmar border leiba sinani. Kurumjari ma'am, ngasigi video asidi free movement regime on Myanmar border asigi matangda tentakna semjaba video ni mayamna loibu fauta yengbiduna punna khaminakisi. Ahanbada free movement regime on Myanmar border haribasa kari haribano habasi mayamna khanganjarumge. India ga Myanmar ga tainariba border asa punna state maridani Mizoram, Nagaland, Arunachal Pradesh amadi Manipur dani. Hairiba yumlon nadiba border sing asida kilometer 13 fawbagi manungda chathok sasin tawba matamda habadi Myanmar rom dabu oirabasu India rom dabu oigera visa yaudrabasu free movement ohenba asini. Hairiba free movement asida kwaidagi maru oina sohaliba state asi Mizoram amadi Manipur ani asini. Adubu Mizoram di thoidokna akaiba leiramloi maramdi makhoi taina duna leiba jaga sing adu chingangmuna namna taba jaga ngaktani. Makhoi di chin kuki kangbuni na amato oina khanmana maram oiraga thoidokna akaiba leiramloi. Tawbadabu Manipur dadi changlakliba refugee mayam adu Manipur gi ching kaya amada khunda sinkibadagi ngasidi makhoi gi tonganba administration ama piyu haina talakpadagi kanglup ani gi marakta thokliba lan asini. Masisu haiba yai free movement asina drug puthok pusin tawba amadi khusukulai puthok pusin tawba sida yamna chawba khudong chaba ama ohenmana maram oiraga tangdu leita fangdraba state ama oiribani. Free movement regime masi 1970s tagi chanaba hokibani. Masigi latest revise asi 2016 da Prime Minister Narendra Modi na Panda Sarkar gi matam maduda tawkibani. Adubu implement tawba asidi 2018 da tawki. Maramdi 2017 da Rohingya refugee crisis achauba ma thokpana maram oiraga. Adubu hanakta Indian government na free movement regime masi chatnararoi haina January 2024 asida lautokhibasu laikhrabani. Aduga Myanmar ga taina duna leiriba border sing asida border fencing tawbagi thabak asisu chahi mari manungda loisinabasu khanghankhrabani. Adubu free movement regime samna FMR amadi border fencing tawbagi thabak asi kuki militant gi wing ama oiriba ITLF na yaningdaba phongdokpa khaktana tana Mizoram government da support tawbinaba haijagani hainasu phongdokhre. Haukiba 27 January da ITLF na sinduna mangarak suba public consultation ama Chuchampur da pangthokpada warep kaya amasu lauki. ITLF ki banner makada moderator Letpu Haufkip amadi Thangzamang ani asina khuiek piduna thadorokhiba cherol amada asumna iri hawjik leiriba fibam asida kuki singi makhoi gi future lab nabagi damak Mizoram da mateng pangbina takshinba kuki singbu tamthina hatpiba church kaya ama mai thadokpiba amadi lanthum kaya ama amangata thohanba khaktana tana Arambai Tengol gi makada wasak laukraba lenga asigi makada leiroi. Maram asina kuki singbu Delhi dagi hakthengna lengak pigadabani hainasu palli. Indian government na Indo Myanmar gi ngamkhai singda samban khaba amadi FMR loktokpagi mayokta leppa matam gi matunginna mathautaba khongjang sinjang minnaba loinana ITLF na lorokpa firep amadi policy sing asida punna sogot minnaba hairiba firep kya asi lauki. Masida sunatana suspension of operation sugi khuiek pinariba kuki lalolup sing asina Manipur gi ngamkhai kahelloi dabani habagi matang asida yaushilloi dabani. Loinana kuki singi lengak leijaba union territory ama sembagi wafam asida ahenba demand tawgadabani. Makha taba politician gi demand sing fangnaba khongjang changshin nabagi damak suda leiriba group singna Joy United ki makada MLA singna kupna khanane nagadabani. Loinana kuki singna taliba demand sing asida national government gi Ministry of Home Affairs gi oina kari firep lobage haiba adu khangdoknaba sugi group MLA amadi CSO sing asina punna khuyek piraga taksingadabani. Aikoi bu tamthina hatliba Arambai Tengol gi makada wasak laukraba maitai government gi makha asida aikoi gi MLA sing asi laigadaba natte. Makhoi khudingmak miyam gi apama gi matungina thabak tawgadabani. Tangai fadrabadi Birena luchungliba lenga asidagi aikoi gi MLA sing asi resign tawgadabani. Hairiba warep sing asisu laukre. Masida sunatana Mizoram Student Union gi body kharana FMR amadi border fencing asi yaningde masi reconsideration tawgadabani haina cheron pisin ki basu leirabani.
matang asida hajaning kukina masana masabu indigenous tribe nisu hajari aduga free movement regime lauthokpada kari kiribano fencing tawbade kari gi yaningri masina takpadi makoi asa hurala nada Burma rom degi lona changkhimne habasa katnga yaudruba wafam amane Mizoram makoi ke yamni yanaba taragana Mizoram da punna levikro makoi ne indigenous tribe oiramba taragabu NRC chatnabada border fencing tawbada amadi FMR lokthokpada karigi mi paningai oiribage masina masana masabu huran mane habase takjabane loshilakpa asida kuki sing mashi mashu khangjilu arambai ge MLA singa warep lawkibado kari sho kai belete ifru base kanjanaba lawkiba warep ngaktane